US na Iran da amuk khana attack tawgadore amadi Gaza da su hanatagi hena chawba thodok tokkadobagi signal urakli Gaza ceasefire ge anauba khongjang amagi makhada Gaza da yamna laibak thigadorabra Israel Iran war tel test ki tungda ceasefire lauthokna war lepkhibagi 4 days ki tungda ngarang central Tehran da Israeli attack da said oikraba Iran gi top commanders amadi scientists sing ki state funeral service pangthokre thasigi angan bada Israeli attack da said oikraba Iran gi top military commanders tara nuclear scientist trani thoi loinana women and children yauna total 60 dead body gi country na pangthokhiba state funeral service ta ngarang mie lising na Tehran gi street ta paring lengduna subyakhi funeral ceremony tu ngarang ayuk pung nipal da hoki country ki flag amadi side oikraba commander amadi scientist singi pictures sing miyam ki khutta paiduna death to Israel death to America ki slogan so khudingmakna chinda sonakhi guards chief general Hussein Salami head of guards ballistic missile program general Amir Ali Haji Jati amadi scientist singi coffin miyam pik thalaba capital ki azadi street ta truck ta puduna chatki nahan Tuesday da Israel Iran gi war ceasefire weduna lepkhaba tungda leibak animaksu magi victory claim tonari Israel na high Iran gi nuclear sites homda makoina successful attack tawduna completely destroy tokre hojikti Iran gi nuclear program makha chathabam naroi Iran gi air space su makoi gi control da purakre haina claim tokhi but nuclear sites ta US amadi Israel gi joint operation gi tungda Iran na Israel da quite powerful oiba missile singai attack tokhi amadi Iraq amadi Qatar da leiba US gi military base sing da su retaliatory attack tawduna Iran ki stand bu fazana saktakhi Iran ki fierce reaction uraga thintadana US na Qatar ki through the ceasefire proposal initiate tawrakhi amadi maige animakta ceasefire effective hoikhi jerak sida US President Donald Trump na Iran ki mathakta mu kaya da statement kaya social media amadi TV channel da thadorakhi Iran ki mathakta thamliba sanction sing lothokpa $30 million ki financial assistance na chingba kaya leinarakhi aduga amuksu Iran gi mayokta amuk khana attack tobagi wasu jerak sida lakhi magi wasing sida kanana su lawba yaba thangai sengba arepa mata khankide asumna Iran gi mathakta mathang damki tobusu leptri makoina Iran gi nuclear sites punamak destroy tawkraba tungda su karigino hojik Iran gi mathakta damki toba leptriba makoina Iran da attack tawkhiba karamba ground da malem gi sovereign state amagi mathakta UN gi provision singbu violate tawduna khanghandana lona surprise attack chathakiba attack si diplomatic way da nuclear deal gi negotiation setting ai kanda tawkhibani masi kanana accept tawbani deal gi process karigumba negotiation table tagi thokharkanda US na attack si chatharam lagadi maduna war gi fibam ong amata oiramgani hojikti Iran su UN gi nuclear watchdog IAEA haina khangnariba agency ga lairamba marisu tatkhre thokre Iran gi parliament ta IAEA ga thamnamba cooperation thadatpagi bill approve tokre Iran na haikre US amadi Israel gi attack na Iran ki nuclear program maongda chakhatpada apan malairoi Iran ki nuclear program se tuknagi international nuclear power provision gi makhada chathaba program ni aduna matam pumbada UN ki nuclear watchdog ki meeting makhada lerambani makoi gi report ki according Iran da nuclear weapons develop tawbagi evidence amata phangde haina IAEA ki chief na report amata phongkhrabani but madu punamakto nakal da thamlaga Trump na hojik decision amata lawroi week ani gi tungda decision lawgani haina US ki action bu malem gi meeting week ani gi tungda inthoklaga madu gi mangda Iran gi nuclear site singda US na surprise attack tawki masi unprecedented and condemnable attack ni haina Russian President Putin gi maigi teki phonglakhi loinana leibak khudingmak civilian purpose ta peaceful nuclear energy development tawgi right lei haina Putin na makhata na pankhi hojik karigumba US na Iran da amuk khanna attack tawragadi maduna war gi phibam kariwerakani war henna chauna sandorpagi akiba legani tomda amuk Gaza da yum kai leitraba micham singda yet center da yet nijaba lakwa kanta IDF na attack tawduna mihat pagi Anauba pambai amasu lorakli yet kendra da lakwa taurakna 600 civilians ki thawai polisin khri yet kendra bu death trap amagum season narak pasida authority ki mathakta kanana ayaba pibano question se torpa kanda Israeli defense minister na madugi permission pide haina machin thiba pokum pirakhi asuk yamna tobu ngambase mi bachati gi manungda thengnadri pathodoni makoi Gaza gi mi bulosin bada lawriba thodang singsigi mahutta isam samna amukta da loisin bagi step atu kari gi lawdri bano hangjani angak papaw amana chaba phangdana sibadagi hingnabagi pambaida malemgi leibak singdagi lakpa yet punamak thinjillaga makoi tana yet pigadabani haiduna yet piraga madugi chaningai
Atagi marakta sathiba drugs yan sinduna pirakpagi evidence sulakri. Kaya ta sathiraba. Nahan Friday numita American Israeli Aid Center na distribute taurakhiba atagi packet bag ta oxycodone koba drugs discover toguna Gaza government media office na condemn toki. Makoina drugs citizen mariki bag ta yoramba thengna ki hairi. Masigi narcotic substance pirakliba atada mathanta na dissolve oikibagi possibility lai haiki. Oxycodone masi afi makhal amani masi severe and long term pain gi treatment use tobani. Cancer patient tasu prescribe tawi. Drug asi highly addictive oiba breathing complication amadi gyan mangbana chingba life threatening effect laiba drugs ni. Wa kaya ta sathiraba makhoi da leijaba pambai punma puthokduna micham singge thawai loisin bagi damak pot na leptriba. Media reports ki according ngarang Lebanon da Israel na Amuk na mafam kaya da attack chathaduna Hezbollah bu completely khotlai thaduna surrender tohon bagi damak pressure pi bahuki. Sumna lan gi marakta Israel ge leibaksi kaya laina tungkoina region sida leigadara hangjaningle. Aduna athubu matamda Gaza gi mathata solution ama pubiraklo haijabaga loinana matang sida mayamda gi bidai lavjari. Thank you.